Hauzik ladiba government asi kuki jau singa saugatpa one sided weba government ni malem thongam CM na national highway satpa yai hairaba nin Chusampur satnaba flag off the Loubiyu haina lakiba malem thongam police na fazelori Chief Minister Yumnam Khemchana national highway hangdokli miyamna thajanaba watpadigi akiba leibana satabani maki mamanaba singdi satli haina phongdokhrabani na Chusampur Peace Mission pangthoknaba flag of the Loubiyu haina Chief Minister Banglo tamna lakiba transgender activist Malem Thongam ngarang waheng laikai crossing dagi police na forkri aduba atheng bada thadokri hari Malem Thongam na maki Peace Mission asiga mari lainana ngarang nungthil uripok lamboi khongnang khongdagi ima kharaga loinana kaithel lairembi khurumlaba matung CM Banglo da satnaba haigalakpigi lambida waheng laikai crossing the city police ki team amana pharaga pukhi loinana makhatana miyam gi irang lakpa yai haina Malem Thongamu Porangpat police station puraba matung amuhana city police sinaraba matung na thadokibani ngarangi thaudu aduga mari lainana city police station mamangda Malem Thongam na paumi sing unaba amada haikibadi Chief Minister Yumnam Khemchana national highway open hoiri aikhoi na kijabadagi satabani haikibaduga mari lainana ngarang Chusampur yaun atai district sing na peace campaign satnaba ima kaithel khurumlaga CM da flag of the wangi haina Banglo tamna satnaba thorang tokibani maki Chusampur natragan atopa district sing da peace campaign satpana akiba leiti dubu police na yamna lebak masa tadaba mawong satakiba thawong dupendi hauzik lariba sakar sikoki jau sing sakotpa one sided oiba government ni sakar sin apun begi wakal thadolaga maitei singbu hanthana yengba miyang si yaningdi miyamgi sakar amu oina one sided oiba mawongda thabak tawbigano idea of Manipur gi wakhalon na peace campaign satnaba hotnaba ma flag of tawbinaba haibada Chief Minister na question chen lari sarkar na sathariba thawong asi hongdoktrabadi laidiba sarkar gi officing fawba thong hangduna Pamba ngamlaktabigi tangga tulak Delhi da mahak na sara henduna khongjang sangsin kibadu gi damag Delhi police na lokhalakpa case amaga madina dina Delhi court ta appear tawba satkani madu hek halakpaga maki khongjang makhatana sathagani haki apun bi maluk ki maike digi phongdo kibada minister na national highway satpe hari athingba leiti kibadagi satabani haina phongdokhraga Malem Thongam na peace messenger ama oina sakki haibada sarkar na karigi damakta athingba piribano Chief Minister di security ka loina matam amade hekta lambi asida satpangambaye adubo miyamna pamlibadi misam praja sing maning tamna satalu haibani Manipur da santi leide hairaga deputy CM Nemcha kipgen Manipur wangmadagi wasak lohan basi Manipur miyambu yon bani haiki Chusampur gi hingtam da transport posting gi Wahouda Kuki sing na ADC EO gi office mai thakri status da governance fail oibaga samanare mafam kudimakta kangluk ki irang thokli handak Manipur sarkar na Sokhongam Baite MCS Kobomi with Chief Executive Officer CEO Autonomous District Council ADC Chusampur oine appoint tokibagi mayukta ngarang kokizo furuki miyoi sing Chusampur gi hingtam da leiba ADC EO gi office thuwa yai khaidun amata thonkhri office ki oiba property kaya masu mai thaduna mon khriari Status the Chief Minister Yumnam Khemchana lusingba popular government ama lakrabasu singi mafam singda koki khulai paibe singa masun koki CSO singna tawning bada tawribasina status da lengak session laitaba ka samanari state ki governance fail oire sarkar si lakraba matung litan urkhula masung kamjong district ki mafam kyada nauna koki amasum tangkul naga frup ani ki marakta tholakliba irang control to bangamdri tangkul naga sing litan phawduna satpa ngamdri Chusampur gi hingtam da ngasi thoki ba thawdo adugi matangda press na Chusampur police ta gi phangma paw gi matung inati ngarang numijung ba matung pung aniga minute yankhai ga mangarom taba matamda Chusampur gi ADC town hall gi office miyoi khra thuga ye khai tawre habi gi paw ma phangmri gi mafam adu satun enquiry satakhi loinana enquiry du da phanglakpa report ki matung ina ngarang nungthil pung ani rom taba matamda mai mamai mamit khumba miyoi tara ga mangarom na Chusampur government college miya gi hingtam lamka da leiba Chusampur gi ADC town hall gi campus sangsilaki loinana campus adura leiba office gi property sing mai thaki campus adura khamduna leiba 407 sanitary truck amas thukairamki PR lengak loikraba matung state asi popular government hek lakpa horakpada miyamna lamdam asida santi amasum tangdu loitaba phibam halaklagani haina thajaba leiba dugi ona tainabada state governance asi fail oibaga samanari transfer posting ga mari lainana Chusampur gi hingtamda sarkar gi loising asi mai thaba yauna ama ata kya tholamni
Litan Police ki manungsan tuan jaga sing yawn urkhul amasung kamjong district ki mafam kyada koki amasung tangkul naga furup ani gi marakta nauna kuthok naratuna yum kunthra gi matata mai thakre miyai kya khul thadok tuna lanjenari urkhul dagi imphal tamna thoram ama yawnaba lakhiba tangkul naga gi miyai tara kunga mathoi Litan koki kulai pai bisna fazilaba matung makhoi digi mulhawa mobile kunga mathoi amasung gari ani hausu phawo pithoraktri hari Susampur district ki mafam kyara thoklibi hingsa gi thong sing mapung phana control to bangamthri jaga jaga ungkhatnabi ki mong kya thokli Congress sarkar leiringai da thahum supna national highway blockade tawduna petrol liter amai launaba honaba ahing supa queue leptun lerakhibani masida sunatuna Congress sarkar leiringai bill ahungi mayok Susampur da numit satruka kuntra total blockade ki khungjung sangsinduna leram khiba kaya adu english ngani ga taraga thre ki march ta da seminist en berina lusungba sarkar lakraba matung leiribi issue sing adu wari sanadu Susampur santi hanjalakhibani Punjab ta miyoy ma kaptuno halamli Punjab ki Amritsar district leiba border gi khunamada masa khangdaba singna miyoy ma nongmaina kaptuno halamli haina police na phongdokri laikhidraba miyoy du ki maming swana singa kawi haina phongdoladuna police officer lamanaki magna numidang motorcycle amada Raja Taldagi Kera Kunditpada Masakangdaba Sinduna Kamlaga Nomain Kaplamani, Mark Nike, Taudok to the Hingsa, Aruba Pim Sokpadigi, Manaknak Hospital, Mother Pukaki, Adubasina Puraklehena, Dr. Snalaktoki, Crime Madusa Trabamatum, Equising Aduna, Singagi motorcycle, Amas mobile phones, Low Crana Mana Fondokli, Opsal Dunahaki, Taudu Dugi Matana, Police Nakiasma Lokatpagaloin and Housi, Equising Adu, Pana Bohonari Hedi, Rape case, Sahi Kun Padok Pikri. Say Tara home the Kakta Ngai Nupi Masama Nupi Oivigi Kaikum Naba Manghan Vigi Maralda Bobanesor special frog so court Amana Miuema Sai Kungi Fado Pikre Bobanesor special frog so court ki Zas Saros Kumar Sahuna Nahan Azay Parida Sai Kungamanga Kova Miuedu Indian Penal Court Amason Protection of Children from Sexual Offense Proxo Eki Mari Lena Sections in Makada Marala Daddy Court Namaku Sai Kungi Fado Pibi Matata Lupa listing mangagi fines toki amati kariguma fine sanfam masipi daba tarabadi ma tha manga makatana sangtana zela legadabani haiba wafam tamki victim oidi binupi misa adu da lupa lakh nipan compensation oina pinaba skona Khurda District Legal Services Authority da khanki prosecution gi im matung hina paridana tamthiraba crime adu ingisingani ga khungi August taraga mari da satakhi bani hainesu paw muna makatana phungdurakli Tentak pato pa pawan pudu sirigi assembly mikal merep sara kungo homdoi criminal case mayuk nari ADR lakliba pudu siri assembly gi mikal thengnari ba merep sara kungo homdoi criminal case mayuk nari haina non governmental organization ama oiriba Association for Democratic Reforms ADR gi report amana phongdokri hairi tentana sumna meyam na thamjage duga makhata bano ba update meyam punangai minasi